Meitei amadi Kuki-Gi leiriba civil society organization singi tongan mihut kangbu sing yauna ngasi ayu pung 11 taba matamda New Delhi da nakalahungi wari sananaba sem saba loikre. Panbayai madudi ngarang ayuk Union Home Minister Amit Shah nasu Parliament ki Rajya Sabha da phongdokiba wafam amada Manipur da tholiba kanglup ani gi irang asi loisinaba kanglup ani makki mihut singa punna phaminaduna ahum suba amadi aroiba tangkaki oina New Delhi da wari sanaragani haiba wafam thamkhibani. Ministry of Home Affairs na sidura ngasi ayuk pung 11 taba matamdagi New Delhi da phanggadaba mifam asida All Manipur United Clubs Organization amukogi President Phairoijam Nando Luang yauba mihut ahum amadi Federation of Civil Societies Folki President in Charge BMI ma yauba mihut ahum haibadi mioi tarukti saru yagadori. Nakalamadana Mar NP amadi Kuki-Zo Council gi apun body ama oriba Jomi Council gi mihut kambu amasu mifam asida saru yagadori. Ministry of Home Affairs ki maikidagi Advisor North East AK Mishra yauna Ministry asigi official kharasu saru yagani hari.